Washington DC da emergency lauthokre. Lakliba tangkunda United States ki President elect Joe Biden inaugurate tawgadoriba dugi mangoinana irang lakshinabagi pandamda President Donald Trump na Washington DC da emergency lauthokre. Emergency lauthokpa sina Department of Homeland Security haibadi DHS haina khangnariba amasung Federal Emergency Management Agency FEMA haina khangnariba asigi marakta khusamnaduna awaba kokhanaba khongthangsing lokhatpa ngamhangani haina White House na thadokiba warol amada haiki Washington DC da emergency asi lakliba tangkun mari phawba chanagani hairi President Trump na emergency lautholiba mamang Seoul da pro Trump supporters singna Capitol da protest tawduna hingsa gi thausil kya sathakiba amasung Capitol police officer ama yauna mi manga sikhibagi yamna ikai ningai oiba thodok matungdani lagiba tangkunda leibak sigi yangkhai mapan suba president gi inauguration mangoina na state capital yangkhai makta khulai paiba singna protest satharpa yai haina Federal Bureau of Investigation na warning tawki sab manaba mong de US National Guard Bureau na su mathang Seoul da riots kya thorpa yai haina warning tawki aduga toppa pawmana Japan da yamna kanna untabadagi mi tara humdoi sire sani gyang khairom na shokle Japan gi samudra mapan gi lamdam singda record oina yamna kanna untabadagi yamdrabada mi tara mathoi sikre amasung sani gyang khairom na shokre thodo sina mahusa gi punside yamna akai ba thokan khre haina Fire and Disaster Management Agency gi pawmana hairi Agency asigi khwaidigi nowba report ki matungina Fukui Prefecture da untabaga mari leinana thokiba accident singda masagi chahi humpu amasung marphu gi leng oiba mioi ahum sikhi amasung niphutere na shoki hairi Niagata Prefecture da un sengdokna ba honabada mi mari sikhi haina agency asina haiki yamna untabadagi Fukui gi Hokuriku Expressway da gari lising amaga chani gi mathakta thauba yadaduna leikhi hairi Toyama Prefecture gi Tokai Hokuriku Expressway da gari chani gi mathakta pannuna leikhi amasung Niagata gi National Road nipanda mi chani gi yangkhai thorakpa ngamdana leikhre hairi Low pressure thokpadagi lebak asigi Pacific ka thangnaba maikai da record oina untakhibani haina Japan Meteorological Agency JMA haina khangnari basina haiki Singya gi lamdamda maruoina Kinki Tokai amasung Shikoku lamdamda centimeter kun phawgi changda untakhi haina pawgi source na haiki Mahusagi thaudo sina mara moiduna mi sing yamna tangai phadaba natana mapan thokpi danaba amasung gari singi damak ningtham thagi tayar natraga snow sen sing thaurang tawnaba JMA na khanganki yamna thana untaba Sea of Japan ga thangnaba maikaida section na lainaba authority na khanganki Niagata Prefecture gi Joisuda untaba gi chang asi centimeter sani ga kunmapan yauki amasung Toyamata da centimeter chamaga taramari aduga Fukui da centimeter maudra yauki hairi aduga topa pawmana bird flu MP district tagi thakiba poultry sample sing adu positive oire Madhya Pradesh da poultry bird sing da bird flu confirm tawre masi Haryana amasung Maharashtra da leiba poultry farm sing da di hana confirm tawkhrabani Bhopal da leiba National Institute of High Security Animal Diseases NISSAD hana khangnariba sidagi phangba Madhya Pradesh ki Jabawat district tagi poultry gi sample sing adu gi report adu avian influenza AIDS 5N1 haina khangnariba si positive oire haina Union Minister of Animal Husbandry Fisheries and Dairying na ngasi haiki Rajasthan ki manung sanba Junjunu district ta leiba Kanpur Zoo amasung Himachal Pradesh ki manung sanba Kangra district ta sirga leiramba kwak singda avian influenza gi ahen ba case sing confirm tawre haina seroladuna haiki Department of Animal Husbandry and Dairying na state singda testing tawnabagi protocol sing yawba advisory am thokre Masina screening tauba amasung sanba biosecular facility sathanaba pukning thogali haiki Maharashtra da avian influenza sandrole haiba confirm tawkhraba matungda central team ama Maharashtra amasung Gujarat thaduna bird flu gi haurakpham thidokna bathakre haina ministry na haiki avian influenza gi matangda awareness piba amasung matau karamna social media yauna media platform singi khuthangda phibamasi thengnagadage haibagi matangda leptana thabak paikhali State singda culling operation chathanaba matik chaba PPE kit sing amasung atei mathau taba polam sing thamna bapautak pikre aduga top pawmana US na amuk hanna ki wabu terrorism yokhatba leibak ni haina lauthokre United States ki Trump administration na Obama matamda lawkhiba phirep ama amuk handokpa oina Cuba bu amuk hanna terrorism sponsor tawba leibak ni haina lauthokre hairi
Castrogi regime asina masagi prajabu otpa Venezuela da amasung longchup hemisphere da khut thingjin bagi thabak kya chathariba si US sarkar na hek horakpadagi athingba pinaba wakhal tawduna laki terrorist kya sangja phampiduna hanjin na international terrorism support tawba maramna state department na Cuba bu terrorism gi state sponsor ni haina lauthokle haina state secretary Mike Pompeo no phongdoki Khongthang asigi roinana aikoina amu hanna Cuba gi sarkar da maral pigani amasung Castro regime na international terrorism da support tawba tokadawani amasung US ki asumba wael manghanaba honaba yaroi haibagi mayek sengba paujel pigani haina Pompeo na haiki Cuba gi mathakta sanction kya thamjinba amasung makhoi ge thabak tongminaba atopa leibak singsu serak piba US ki foreign mateng pidaba defense ki polam pidaba amadi civilian amasung military gi hiram animakta sijinaba yaba polam sing leibak sida yonba thingnaba designation asi mamangda Obama gi matamda lauthok lurabani hojek list amu hana hapsilakpa sina Cuba da khudongcha thaba kya mayok nagadori English ngani ga tara manga da Obama administration na Cuba bu kokpi khiba adu terrorism support tawba tokani haiba wasaki makhadani Adubu madugi wasak adu thugaibadagi leibak sida terrorism gi sport sponsor gi lista amuk hapsin khibani English ngani ga tara mapanda United States da terrorism thengna na bahona bada Cuba na mapung phana mateng panglakte haiduna mamang sehi gi me tara humdoida State Department na Arms Export Control Act ki section 40A gi makhada Cuba bu certify tawbagi notice ama Congress ta thaki Cuba gi intelligence amasung security agents singna Venezuela gi security amasung military forces ta sangsin Venezuela gi dictator Nicolas Maduro na masagi prajagi mathakta panbada mateng pangsinki aduga terrorist organization sing operate tawba ngamanki haina Pompeo na haiki